Joint Student Body dagi Mar Student Association tokre. Kuki jo purup ki apunba Joint Student Body dagi Mar Student Association tokre. Association adugi President lanteng thang na kuyek pidu na thadorokpa cherol amagi matungin na Mar Student Association Joint Student Body dagi tok na ba phirep laure. Chaliba tha asigi mapan da pangthokiba Mar Inpui General Headquarter Executive Committee gi mifam no ware badu laukiba nei. Haukiba matam kharagi mamangdagi Student Association adu Joint Student Body ga thabak tawminadun lakiba nei. Adu moinamak Joint Student Body gi wakhalon ga khenaba leibadagi firep adu laubani haina su phongdorokle. Manipur gi iranga mari leinana kuki lalolup mari gi mathakta thiganaba NIA da khangankhre. Kuki lalolup sing aduna Manipur gi kuki purup ki manung chanba naharol kaya training pibaga loinana khulai paihalaga chingkhong singya da thaduna tampakta khundari ba miyoi singde attack tawhalle. Mitai da hingsa yai tambagi lan chathargliba kuki jomi gi militant group mari gi mathakta NIA na ukai takba haure. Chahi lising ahum hen bagi puwari ga sagon ragliba Manipur gi apun bangam khai thugai duna machet ama faktuna lauraga tongan ba administration sem na bagi demand tawraduna yellow purup mitai do onsin duna hingsa yai tambagi tamthiraba lan chatharagliba kuki militant singi manung dage kuki amasung jomi purup ki militant group mari gi mathakta thizinaba Ministry of Home Affairs MHA na pautak pi bagi matungin na National Investigation Agency NIA na ukai takba haure haire. Agency gi pau na haibada NIA na ukai taktharagliba laloglup sing adude kuki National Army KNA, Zomi Revolutionary Army ZRA, kuki National Front KNF Nelun Faction amasung United Kuki Liberation Army UKLA ni haire. MHA gi pautak matungin na kuki militant group ahum amasung Zomi gi militant group ama punna group mari asina haujik Manipur da tangdu laita da ba phibam ase ohelak pra haibadugi matangda chapsana khangdongna ba NIA na sabkhai ba haure haire. MHA na NIA da pirakhiba direction da militant group sing asina Manipur, Bangladesh amasung Myanmar dage lam machet sing lauthoklaga maning tamba sin kuki jomi state ama semba pami haiba wafam su phongdoroki haire. Pawasina makata na haibada Home Ministry gi pautagadu Manipur da May ahum dagi tamthiraba lan sathaba horakraba matungda haujik July thada pirakhiba nei. Aduga Manipur da thokiba thoganingdaba thogdoksing aduga militant group sing asiga kari mari leinabage haibadugi matangdasu thidoknaba khangalakhiba ni haire. NIA na investigation sathaba horaglaba lalolup mari asigi manungda haukiba kumjali singani nipan dage Manipur amasung India lenga ka suspension of operation su tawnaragliba KNA amasung ZRA yaure su tawnaba sidage Home Affairs Ministry na lalholup ani asigi political wing singi mihut singa haukiba chahi kaya asida wari watai sanabagi thabak sathaduna lakhiba nei. May ahum dagi tamthiraba lan thorak tringai gi mamang faubada nakal ani gi marakta Manipur gi chingi tribal purup singa gi marakta ingtappa yanaba ma puraknanaba pandam thamkhiba nei. Adubu May ahum dagi lan satharakhiba dagi de Manipur da mahausa gi tangdu laitaba phibam hanjil halaknanaba amasung thogliba wathok singa sigi matangda political gi oiba solution ama puraknanaba romda nakal anina changsilakhiba nei. Panba yabade handak thorakhiba lan asigi mangoinana haukiba March thada Manipur lainga ki cabinet mifamna su tawnaragliba kuki chin jomi militant singi manung dage KNA amasung ZRA ga tawnarakpa sugi yanaba sing lauthoknaba warep laukhibaga loinana warep adu ayaba pibinaba ministry asida haijakhiba nei. Adumoinamak ngasi phawbada ministry asigi maike dage Manipur lainga ki wafam aduda hoini maini haidana tuminna lairagliba nei. Agency gi pawasina makhata na haibada Myanmar da based over People's Defense Force PDF dage NIA na thiziliba militant group mari asina mateng phange. Aduga PDF haidiba lalolup asina haukiba kumja lisingani kunmathoida Myanmar da ku tawduna military junta na laingak paikhiba dage junta asigi mayokta lan thengnarakhiba ni haiba wafam su ministry na NIA da khangalakle aire. Aduga Manipur gi tampaki mafam singda thoganingdaba thogdok sing asi thogannabagidamak Myanmar da leiba chin kuki jomi kanglup singna Manipur da based tawba kuki militant singda sel gi mateng pangi haibagi wafam su leidiba nei. Aduga Manipur da lan satharagliba kuki militant sing asina Myanmar amasung North East ki atopa state singdagi khusu khulai sing phangi haibagi wafam su leidiba nei.